Laibak asigi President Ramnath Kovind na Manipur gi hockey sanroi Nilakanta yauna Laibak asigi sanroi nifuga tare romda Arjuna Award amadi Major Dhyan Chand Khel Ratna Award khusinaragani. Amasung India da hokiba pung kunmari da Covid gi fagalapagi chang chada marifutra nipan dasmik anigatar oiki miyoi chamga ga yankhai manga laikire nauna miyoi lising taraga matoi ga chanipan ga yankhai positive oiki. Mayam Bukurum Adom Bibasi Impact News ni ay Susma Sharmana, Hauzik Pungza si Fawagi Muro iba pausing Miamda, Pizari. Hauzik the Fongwa Paugi Matung Inna, Tampakilal Hoba Singh na Chingnava Singhi ambush da Nifugataruk Suba, Assam Rifles Commanding Officer, Colonel Viplab Tripathi, Mahakiloina B, Machanupa Amadi, Jawanahum Laikidri Hairi. Impact News na Fongwa Pauda, ambush asingasi ayupung tararom taba matamda, Churachandpur district ki Manung Chanba, second village Manakta Thokibani. Ambush aduda Sokhiba topa personal sing, Mafam adudagi kilometer Mari Rom Lapna Laiba, Behang the primary health center the Kudaki Oina lying naba Kotkri Hairi. Thaudok Thofom the Yamlaba combined security force sing Thomjinduna, Tibu Humbagi Tabak Chatari Hairi. President Ramnath Kovind ngasi Rashtrapati Bhavan da pangthokpa thoram amada National Sports Award 2021 yantoklagani. Ministry of Youth Affairs and Sports na National Sports Awards asi thasigi hokiba November anida lauthokibani. Hairiba mana asi sana khona bada thoidok hindokpa sanaroi singbu sakhangbu oina pibani. Chaisigi oina Major Dhyan Chand Khel Ratna Award asi sports person taragani thoi haibadi Tokyo gold medalist Neeraj Chopra, wrestler Ravi Kumar, boxer Lovelina Borgohain, hockey sanaroi Sri Jace PR, parachuting Masanada Avani Lekhara, para-athletics da Sumit Antil, para-badminton da Pramod Bhagat, para-badminton da Krishna Nagar, para-shooting Manish Narwal, cricketer Mithali Raj, footballer Sunil Chetri amasung hockey sanaroi Manpreet Singh na pigani. Arjuna Award asi Manipur gi hockey sanaroi Sanglakpa Nilakanta Sharma yauna sanaroi kuntra manga da pigani. Manipur Development Society ki makhada Khungangi Naha Singda Technology Kudong Chaba Fanghanabagi Pandamda Konthozam Assembly Constituency ki Manung Channa Laiba Hidak Sungba Village da Pandit Dindayal Upadhyay Multi-Utility Youth Center amangasi hangdokre. Hairiba Center si Konthozam AC ki MLA Dr. Sapam Ranjan amasung MDS ki Chairman M. Ashni Kumar Anina Sangaki bani. Thoram aduga mari lainana Dr. Sapam Ranjan na Fongdorakpada Khungangi Naha Singda Education amasung Entertainment ki khudong chaba pinaba center asida Smart TV yauna computer ki khudong chaba sing fanghanaba MDS ki makhada center asi sabani. Loinana Naha Sing nasu masa mau fana thamnabagi pandamda center sida gym ki khudong chaba piri haina Fongdorakli. Impact News na hangba wahang amagi pakum piraduna health ki matang da Chief Minister gi advisor su oiriba Dr. Sapam Ranjan na Fongdorakpada Churachandpur district ta handak naha oiriba miyoi khara COVID positive oirakpagi case lakpasina state government ki maikidagi Chief Minister yauba high level meeting ama athubada pangthoktuna lenga ki maikidagi concentrate oiba warep ama laurakani haibagi thazaba Fongdorakhi. Loinana COVID ki case loidribana COVID tagi ngakthoknaba lengang na piriba SOP sing makhatana miyam na follow tawba mathau tari haina miyamda appeal tawrakhi. Multi-utility centers are going to say, Ubidungai, Kayama, society Amagida, saying Hosu Yam, the Darka, or about Nahazing, Pamaga office, some set up Taunabagi facility, a table, computer, printer, Duga, Quigi, office key requirements in terms of education, or nothing entertainment, or chairman, DS, Yamba, Asnikumar, Median Makada, Yam the Nuere, Honorable CM instruction, Pibiraga, Jagazaga, Kuding Makta Sumba, developments Purana by the Makta. At the same time, Narang Thiba Togdok Taiba Tare, Aqua Chujampurum, the Zukitan Naha, Riba, Satters, in positive, or Balakpaduking around the Honorable CMga, Paminaraga, Six Kamina Toxic, hang but hungry. Amuktan Paminaraga high level meeting Ama, Chief Minister, Education Minister, Duga Health, Honorable Chief Minister, Pibi, and the Swiss eventualities, Tolok Payaba, Yanga, the vaccinate the Bana, the Bangaktan school, the Tamibam Amzeti, 18 years, Kimakang Actanina. Adugi, keeping that in mind, concrete decision, my Laura Kadra, the Natazi.
नाकल अमरोमदा कोंथौजम एसी की हिदाक सुंबा विलेज तंगसी हांगदोखिबा मल्टी यूटिलिटी सेंटर सिगुंबा सेंटर तरा मणिपुर तोंगान तोंगान मफम तरादा सागदलगनी हाइना मणिपुर डेवलपमेंट सोसाइटी के चेयरमैन एम अश्विनी कुमारना फोंदोकली वाफम से हिदाक सुंबा विलेज के मल्टी यूटिलिटी सेंटर संगाबगी थौरम अदुगा मरी लेना एम अश्विनी कुमारना इंपैक्ट न्यूज ता फोंदोरखिबनी मांगना मखा तारदुना चीफ मिनिस्टर एन बीरेन की मीटिंग मखादा एमडीएस ना पायलट प्रोजेक्ट ओइना मणिपुर की तोंगान तोंगान खुंगंगी मफम तरादा मल्टी यूटिलिटी सेंटर तरा सागत हौदुना सेंटर अनि संगाखरे लेमहौरिबा मफम सिंगिसु अथुबा मतमदा संगादुना मियामदा खुसिनरगनी हाइरिबा सेंटर सिंग असिदा कंप्यूटर अमसुंग स्मार्ट टीवी ना चिंगबा थमदुना इंटरनेट अमसुंग जिम की खुदोंग चाबा पीरी एमडीएस ना पाइखलकलिबा पायलट प्रोजेक्ट असि मियामगी माइकेदगी अपेनबा कया फोंदोक रक्नरक्पगी मखा ताना अनौबा सेंटर तरा अमगा पाइखतनबा थौरांग तौबनी हाइना फोंदोरखि मरुइना रूरल एरिया की यूथ की पॉपुलेशन नहाओरिब मियोइसिंग असिगमगी एनर्जी असे कोइना पॉजिटिव ओइना चैनलाइज तरोकंदा तिंगजंग काइजंग दबा मसामु फबो हेनबा लाइरबा कोगी पॉपुलेशन लेब जगह खुंगी लमदे कोई स्मार्ट टीवी न सिंगबा वाईफाई न सिंगबा इंटरनेट खुदोंग चाबसु कोई यामना मसिगी खुदोंग चादा मयोंगनै अदुना मसि प्रोवाइड तरोकंदा समाना मणिपुर की कजिन कोयादा कोई मरुइना रूरल एरिया दा फम साब यंगकन सेंटर साब यंगकंदा मफम तरा हाना कोई पायलट प्रोजेक्ट न तौजबनी मसि होजि ऑलमोस्ट सक्सेस ओरे हाइना कोई लौजरे मरमदि मसि यामना एप्रिसिएशन लाई अनौबा सेंटर तरा अमगा ऑनरेबल चीफ मिनिस्टर ना लौथोकपेरम अंडर प्रोसेस ले अदुसु कोई याम थुना तरा अमगा कोई हांगदोनबा कोई सानब होना जगन हंदकी चलिब सही सिदा मथंग चहिगी अंगन बसरुक्ता पांगथोकदोरिबा स्टेट असिगी जनरल इलेक्शन दा निफुगु हुमदोय फुंगियार एसी दा बीजेपी की इंटेंडिंग कैंडिडेट ओइना चोंगथोरखलिबा बीजेपी मणिपुर किसन मोर्चा के वाइस प्रेसिडेंट निंगरेंगम कसुंगी दमक माय पाकनबा थौनी थौरम अमा ngasi ACSC की मनुंग चनबा चदोंग विलेज दा पांगथोकरे हाइरिबा थौरम असि बीजेपी निफुगु हुमदोय फुंगियार एसी अमसुंग चदोंग विलेज अथॉरिटीना सिंदुना पांगथोखिबनी खुल असिगी लंपाकता पांगथोखिबा जनरल इलेक्शन दा माय पाकनबगी दमक पांगथोखिबा थौरम अदुगा मरी लेना इंडियन कैंडिडेट ओइरिबा निंगरेंगम कसुंगना मखा ताना महिरोय अमदी लुप कयागी लुचिंगबो ओइरिंगैदा चिंगदा मरु ओइना फुंगियार एसी की चाखत थौरांगदा का हेना सोथबा थेंगनखि अदुबु सोथरिबसिंग असि ngasi फावबा मेंखतपा ngamdana leiri adugumba thengnariba khudongchadabasing asi politics ta khongdaduna prime minister narendra modi na piriba scheme kayagi kanaba miyam yohonabagi damak mirep oina thorakpani haikhi thoramoduda bjp manipur gi state executive joseph fungyar bjp mandal gi president yungam yauna bjp ukrul mandal gi lochingba kayana susaruk yakhi Hujikti andolon do aina ko chalaga tawdu dam chadre aduna hujikti politics to khongdaraga government of india ki constitution ki makhada piriba right mayam do parja sing aiki lamsing shemge haina musung india government na prime minister na ikoi da biba scheme adu akoi mupam disu thadaraga अखोई एरिया की मीसे शेमगा इकोनॉमी दा मसुंग ऑल राउंड डेवलपमेंट से शेमगे हाइबसे आगी आशानी लेबागसिगी प्रेसिडेंट ना हाई कोर्ट ऑफ मणिपुर के एडवोकेट खोमड्राम समरजीत सिंह बु असिस्टेंट सॉलिसिटर्स जनरल ऑफ इंडिया ओइन हापलकले इम्फाल वेस्ट डिस्ट्रिक्ट की मनुंग चनबा हाउबो मरक इरोम लेकाइदगी समरजीत ना सलाम रूपचंद्र सिंह अमदी सरांगथेम सुरेश सिंह की मतुंगदा हाई कोर्ट ऑफ मणिपुर के अहुम सुबा असिस्टेंट सॉलिसिटर्स जनरल ओइरी मिनिस्ट्री ऑफ लॉ एंड जस्टिस थोरकपा ऑर्डर अमगी मतुंग इना समरजीत असी चही अहुम हाई कोर्ट ऑफ मणिपुर असिस्टेंट सॉलिसिटर्स जनरल ऑफ इंडिया ओइना थौ पुगनी हाइरी समरजीत ना महाकी लॉ गी ओइबा पुंसीदा चही निपान स्पेशल कोर्ट NIA अमसुंग हाई कोर्ट ऑफ मणिपुर नेशनल इन्वेस्टिगेशन एजेंसी की स्पेशल पब्लिक प्रोसिक्यूटर ओइरमी इंग लिसिंग अनी गतरागा मापनदगी इंग लिसिंग अनी कुनमाथोई फाउबा ECI की स्टैंडिंग काउंसिल ओइरमी मणिपुर नर्सिंग काउंसिल की लीगल एडवाइजर कम स्टैंडिंग काउंसिल ओइबद नतना इंडियन रेड क्रॉस सोसाइटी मणिपुर की ऑनरी लीगल एडवाइजर ओइरी मतंग स्वाइसिदा ब्रेक अमा लौजगे ब्रेक की मतुंगदा मालिम अमदी इंडिया की लेरिबा कोविड-19 केस की अपडेट अमदी मणिपुर अमसुंग मालिम की तोंगान तोंगान बे पाउसिंग पोदन लाक्चगे इंपैक्ट न्यूज लिंक तादुन लेबियो
Diagnostic Center. Global leader in CAD CAM CAE education comes to Info. Engineering amadi architecture gi student amadi professional singda latest module da training piri. CAD Center Initian Sagolban Moirang Lerak Machin. mayam mukuna taram nokchure bulletin asigi makha taba pau miyam da pizeri. India da ki bapung kunmari da covid tagi fagalap ki chang chada mari futra nipan dasming aniga taruk oikhe. Hau ki bapung kunmari da covid tagi miyoi chamnga ga yankai manga lekhide. Nau na miyoi lising taraga mathoi ga chanipan ga yankai positive oikhe amadi miyoi lising taraga ni thoi ga chamri supna hum fagalap tu na discharge tokhe. Hauzik leibag asida covid ke active case lak ama lising kuntra ga taruka chahum supna nipan leiri. Hauzik India da covid ke punba case crore ahum lak nifuga ni thoi ga kuntaruk hele. Apunba lekhidaba masing lak mari lising humfuga humdoi chani ga nifu manga sure. Loina na fagalap tu discharge tokhiba apunba masing na crore ahum lak kuntra ga nipan lising kuntaruk hele. Nakalama romda malem gi oina covid ki apunba case masing crore kun manga lak kuntra ga ni thoi lising humfuga taruk hele. Malem gi oina laina asida hi lekhidaba apunba masing lak yankai mathoi lising manga hele amadi malem gi oina covid tagi fagalap tu na discharge tokhiba apunba masing crore kunithoi lak marifutra lising humfu hele. Awang nopuk lamdam dasu covid tagi fagalap ki chang hengalakli. Arunachal Pradesh da COVID-19 ki apunba case lising yankai manga ga chani ga taraga nito yokre active case na nifuga mari leiri. Assam dana leina asigi apunba positive case lak taruk ka lising taraga humdoi ga chamnga ga humdoi yokre active case na lising ahum ga chani ga taraga tret yokre. Meghalaya da coronavirus sokolaba apunba migi masing lising marifu mari ga taruk yokre active case na chani ga marifutra taruk. Mizoram da laina asigi apunba positive oiba migi masing lak ama lising kunipan ga chani ga taraga tret yokre active case na lising manga ga chatru ka yankai mari leikre. Nagaland state ki oina laina asigi apunba case lising kuntraga matoiga chamapan humfutra humdo yokre active case na chamaga humfutre leiri. Sikkim ki oina lising kuntraga nithoiga marifutra matoi yokre active case na chamakunipan leiri. Tripura da apunba positive case lising marifu mariga Chatruka yankai manga yokre active case na chamaga kunhumdoi leiri. Leibak sinba thungna chathariba nationwide vaccination drive ki matung channa ngasi faubada leibak asigi oina covid vaccine dose crore chamaga tarama thoiga lak nifugi mathakta kapkhri hairi. Health Ministry ki matung inna haukiba pung kunmari asida leibak asigi oina punna covid vaccine dose lak yankai nipan ga lising nifuga humdoi gi mathakta kapthokpa ngamki hairi. Loina leibak asidagi covid-19 ngakthoknabagi pandamda chatharakliba vaccination gi thabak asigi manung channa ngasi faubada India lengakna leibak asigi state amadi union territory singda covid vaccine dose crore chamga kulhumdoi gal lak taraga mapan gi mathakta phanghankre. Union Health Ministry gi matung inna Hauzik leibak asigi state, union territory amadi private hospital singi administered na season nadriba covid vaccine dose crore taraga nipanga lak yankai humdoi mathakta lairi haina report tauri. Panbayai leibak asigi covid-19 mai pak na ngakthoknabagi damak leibak asigi tongan ba state amadi union territory singda covid vaccine asi chahi asigi haukiba January taraga taruk tagi leibak miyam da India lengakna lemna kapthokpa haurakibani. Lona thingkraba lalaholu pripa ki red army na makhogi chartered kasupna taret suba battalion da athoba singin numit pangthoki hairi. Lup asina thadorapa cherol amada battalion na sigi commander major langambana lup asigi firal tangkhai chingthakibaga loinana lup asigi kader singa athobi singi mafamda gun salute piduna ikai khumnaba utki hairi. Numit asida terada leiba athoba singi ningsing khubam dasu miyamna maira katkhi hairi. Punjab National Bank na None District ki Primary Health Center da lak tara rongi medical equipment mateng pangkre. Bank asigi corporate social responsibility activities singi saruk ama oina ngasi mateng pangkraba medical equipment sing adugi manungda ultrasound color, Doppler, online UPS, suction machine and vein findani. Primary Health Center aduda Punjab National Bank Imphal Circle gi Circle Head Manish Devarmana Polam Singh
du khusinnaraduna bank asigi anauba branch ama amadi ATM booth ama athuba matamda Nonne district headquarters da hanglagani thoram aduda medical ga mari lainaba miyoi sing amadi bank asigi miyoi sing na saruk yakhi Paris Olympic 2023 da Jirebam district ki so badminton masana da saruk yaba ngamba sanuroi puthokna bagi pandam da ngarang dagi district asigi Vidyanagar da laiba multipurpose sports complex auditorium badminton sanaba takpi tambiba hawkre Jirebam district badminton association JDBA na sinduna chatharakiba takpi tambiba hawdokpagi thoram aduda JDBA ki chief advisor Moirang Them Mubi retired SP na lakadoriba 2023 Olympic ta India dagi afaba sanaroi saruk yawhonabagi pandamda India ki prime minister na lokhatpa thabak ama oiriba Khelo India scheme asida Manipur ki district 13 gi khangalakliba Jirebam district asi oina badminton event asi Khanduna Khelo India scheme category da challi madugi matung ina national pair anina coach amadi assistant coach oina appoint tawduna grassroots haibadi U14 fawgi sanroi sing takpi tambiba hawkibani loinana Jirebam district asida lairiba kanglup khudingi mama mapa oiba singna magi macha masu singbu masa mau fona amadi mating leiba sanroi ama oina bagidamak mafom asida thabiraktuna sports ki achobo platform da district asigi sanroi nasu yawba ngamnana ba hotnaminasi haina appeal tawkhi अयहांगना जिरीबाम डिस्ट्रिक्ट लेरिबा जाति खुदिंगमकी प्रजासिंग ममा मपा ओरिबा सानाबसिबु पामजबा अंगांसिंग स्कूल की छात्रसिंग छात्रीसिंग पुनमकना असिगुमलबा यामना खुदोंग चाबा अखोइगी तुंगी तसेंगनमक इंडिया की लेवल अदुगा हयेंग फबा माइकैद पुखलक्तना मखोइना अचौबा सानाबगी फंपाक तक्ता मसाना असिदा फावरकपा अदु ngamnamgidamakta Jirebam district लेरिबा ममा मपा ओरिबा खुदिंगमकना हाइरिबा खुदोंग चाबा सिलौबिदुना अंगांसिंगबु एसोसिएशन असिगी ऑफिस लाकपिरगा अंगांसिंग असिबु सानाबसि याहन बिननबगीदमक्ता यहांगना Jirebam district की मियामसिंगदा इना नरुकचबगलोना अपील असि Aroibada bulletin asigi headlines amu hanamiyamda thamjari Laibak asigi President Ramnath Kovind na Manipur gi hockey sanroi Nilakanta yauna laibak asigi sanroi ni fugatare romda Arjuna Award amadi Major Dhyan Chand Khel Ratna Award kusinaragani Amasung India daw ki bapung kunmari da Covid gi fagalap gi chang chada mari futra ni 5.2 ga taruk oiki miyoi changma ga yankai manga laikide nauna miyoi lising taraga mathuga chanipan ga yankai positive oiki Matang swaisida bulletin asi losinjare Manipur amasung malam gi tongan mafom singda thokliba ipau singidamak impact news ring tadun lebiyo